Consumer Price Index the yumpham oiba inflation rate Manipurna mamang tha November da inflation rate Chada 10.12 Youduna India ki inflation rate Khwaidagi Wangba state Oire hiramasigi matang da business standard ta fonglakpa report amana hai consumer price index CPI asi lebak asigi inflation rate puthokpada sizinaba pambai amane CPI du yumpham moiraga mamang tha November gi oina lebak asigi inflation rate puthokre asigi October tha da inflation rate Chada 10.2 oiramba du mamang tha November dadi inflation rate asi Chada 5.9 da hantarakpa ngamlei adubapu Tha tara mapan irangi chaithing phangliba Manipurna November thada inflation rate asi Chada 10.2 oiduna India da Khwaidagi inflation rate wangba state oire amaromda leibak asigi achouba state sing oiriba Bihar Uttar Pradesh amasung Chhattisgarh su November tha loibada inflation rate wangna leiba state sing oike Manipur gi hek mathang da Chhattisgarh na inflation rate Chada 9.38 Bihar na Chada 3.55 amasung Uttar Pradesh na Chada 3.53 oiduna ani suba ahum suba amasung mari suba mafamda leire Consumer Price Index ki matungina mamang tha November gi rural inflation rate asi Chada 5.85 oibaga loinana urban gi inflation rate na Chada 3.93 ni aduga leibak asigi oina November thagi apunba inflation rate na 5.39 oire